Hongpungda nupi miyam thoraktuna ahing nongyai phawba security gi gari thingwagi khongjang sangsangkhre hairi Ukrul district ki Militant area da khanghodana irang thorakliba sida Hanglap Assembly constituency gi MLA Lajamang Haukip na nungnang ba phongdoropaga loinana mafam asida khundamnariba miyam punna wakhal taminaduna ingtapna nungsi sanana leminana ba apel tawrakle Amarom da ngarang numidang Hongpungda masing yamlaba nupi sing lambi da thoraktuna makutta maira paidana security ki gari sing satpada athengba thamkhre security ki gari da Militant sing haplaga litan da purabra haibag sing naba laibadagi nupi miyamna security ki gari sing satpada athengba pi ki bani hairi MLA Lajamang Haukip na mahaki official letterhead da thadoropa warolamada Ukrul district ki Militant Sarekhong village da hada khanghodana hingsagi thaudok sing thorakiba do local mioi ani khana chainabagi wahaudagi thorakhibane maramasina mafamadu da oiraliba phibamadu communal oina uba langane haukiba chai khara sida Manipur da thokliba crisis sesena miyam kham thengna awaba mayak naduna lakliba matam sida nauna litan da hingsagi thaudok tholakpa si yamna laibak thibane community marakta wakhal tamina duna ingtapa madi amaga nungsi sanana puraknaba amata oina honariba matam sida hingsagi thong sathaba haibasina asokpada thum thako oina thokane maramasina society asigi section kudimangna state asigi tangdulai tadaba phibam asi phahanduna mahusagi punsida laknaba miyamgi punsi ngak senba amadi lanthung ngak senba haibasida punna daita lomina se amadi hingsagi thabak sing thadoksi haina so apel tawrakle Center amasung state ki mercenary singna puksel sengna misamikai naidana irang asina hakthengna na sokhaliba khunjasang ki safety ki damak atuba matamda mahausa ki punsida purakna ba thabak lokhana ba so apel tawrakle loinana ekhoi khudimak na khana chaina bagi wakhal thadoklaga wari sanaduna warasin purakna ba honamina si haina su MLA Lajamang Haukimna phongdorakle amarom da hadak litan Sarekhong village da irang thorakiba aduga mari lenana Kuki National Army BKNAB na thadorpa cherolamada mafam adugi community animak na makata na pamdaba thodok sing thoktanaba khongpham handoknanaba apel tawrakle cherosina makata aduna letan gi thodo silana mi ani ki marakta khonna chainabagi thodo oibana communal conflict ama oina ohanaba honaraklabadi masina nena tataba phibam ama lakhanduna misam yamda hena awaba oirakpa yai maramasina mai thabagi thabona chingba khodakta lepkadabani haina su phongdorakle mari lenaba paw amada litan da thokliba irang asika mari lenana ngarang numidang pung ni pandagi ahing nongyai phawba Ukrulge Hongpungda masing yamlaba nupi sing lambi da thoraktuna makuta maina pairaga security force ki gari sing satpada athingba pikre security force ki gari sing da Militant sing litan da puraga chatle hana local miyamna marasiraduna security gari sing satpada athingba piba kolena gari da check tawbagi thabak sing sathakibani hairi Lup kharana lambi sembada athingba thamlakpagi sugnuda miyamna khongjang sangsankhre Sahi kya sambidana leraklaba wabagai lamkhai gi sugnu fawbagi state highway lambi asi handakta naunu semba hawrakpada lupkarana athingba pirakpadagi lambi sembagi thabak lepkhibada sugunuda khoshaunaraba miyamna khongjang sangsinkhre lambi sembagi thabak lupkarana athingba thamlakpadagi ngarang ayuk phawba sembagi thabak chatharamlaba matung lepkhibadagi sugnugi wapukpida khoshaunaraba nupi miyam ama thoraktura lambi sembagi thabakta lup amatana athingba pibi yaro haina kholaw lauduna khongjang sangsinkhre Khongjang adada saruk yakibe Kaksin district apunba maira paibi lupki general secretary moirang them sangita na phongdorakpada matam kya sembidana lakpaba state highway amasu oiriba wabagai lamkhaidagi sugunu phawbagi lambi ase handak semba hawrakpada mai kaya songi miyamna asuki mati harauna ke adubu laibak thibadi lup kharana lambi sembagi thabakta athingba pirakpadagi ngarang ayuk phawba thabak suramlaga lepkhre miyoi lak ani henbagi lifeline oiriba lambi ase sembagi thaba asida lup amatana athingba pibagi mahutta lambi si tung koina satnaba quality leina semnaba honabada oina miyang sangbiyu lambi sembada thingba piba tawbigano lambi ase afaba amadi tung koina lehawgadaba semlakpada kanagumba amatana ayat apan pibigano haina su moinang them sangitana phongdorakle condition thamlaga hingminaba khak yaroi haina IDM na phongdorakre Kuki singi saraulangda aikhoigi lusingba singi wakhalon pet thabigano apunba Manipur gi wakhalon amadi thauram thaudada soichang onbagi thaba amata tawbigano hingmina si harabadi condition thamlaga hingmina ba khag yaroi haina indigenous development mission IDM na thadropo cherol amana phongdorakle cherol sana hai lamhen to henba
immigrant Kuki singi karam sawa sajat na mite miyambu sang laba matam kaya asi tangdo laitana laiba ngamhandana sarang na balaiba oihanduna thamlakle irang asina maram oiduna tha kaya PR rule laiduna democracy ki legak lon su phanghandana thambike adubo hanta ikui dana PR legak lok thokuna miyam ki legak lehanduna lamdam segi miyam sor khara hondorok patanja sida Kuki karam sawa kharana amuk yahau phuruk oidaba Tangkhul isnau singda amuk landaduna awapa piri Kuki yasigumali sajat kaya se yelhomi oidaba khoina kayam khoina khangduna leigane handak litan ki thodok ta Kuki singi lamhenba lamsata awaba tarba yellow isil naw Tangkhul singna nangliba awaba kaya dalup asina nungaitaba phongdorok pagalona meitei singa sanglaba sahi kaya lamdam se ngak senduna palakpanina magi masun manaw yellow phuruk kaya na awa ana tarakpada kaidonungda nungai thokna karisu khandana leithokpa ngamde maramdi lamdam ase oiraknaba honabada khudemak na lawkhiba thodang khudemak meitei singna ikai khomnai ngasisu Kuki singi hanba leitaba singnaba kaya na lamdam ase machet tana bahonari yellow phuruk kaya gi apun bagi wakhal thugai na bahonare adubu maitai singi asepa wakhal amadi thaunana ngak thok na bahonare hauze thokliba ukur district Militant khulgi wathok athuba matam da loishen ba state amadi center lega na honagadabani yellow phuruk isilnaw kaya da nangliba awaba athuba da kohan na bahonagadabani lamhen tu henba karam sawa Kuki immigrant singi lamchat sajat center lega na ding thina laksin gadabani hairakle Luhongbada Bor laktabadagi Bor gi mayumda changsin khibik Keina police custody da thambikre hari nupi singbu hanthana khanba amadi makhoida chathaba miyot pinai ama oina Luhongbada Bor laktabadagi Bor gi mayumda changsin khibik Keina police custody da thambikre achumba wail phanganbiyo haina imung manunggi miyosingna phongdorakle Keina oigadorbi nupi adu thobal ningomamdagi okram sunibala debi apopo onaba kishor aduga Bor oigadorba nupa aduna lalambu makhong pukri mapaldagi ingo khomdram apopo KS dineson hari ngasi thobal ningomamda leba nupi mayumda pangthopa pawgi mifam amada Keina oigadorba sunibalagi mabung okram Rakesna hai sunibala amadi khaingam makhoi ani nuksinaduna mamang sahi ke April tarama thoida chenchogduna April kunma thoida waroi pot pu khrabani mitai gi chanabi ama oina haukiba November tareta ahlaman chingna sahi sigi February mari da jimpot February ni pandana luhong haina lemna ke miyamda bartan chatuna amadi awon pot ching langsinba loiraga Luhongbada Bor laktabadagi lekai miyam ki mamangda ikai phiru khuman ba khaktana tana nupi oibibu yamna hanthaba miyengda yengbu thawong amani Luhongbada aduda mahaki machanpi Bor gi mayumda changsenduna laike adubu yamna laibak thibadi imung aduda masak khangdaba nupi ama laisilare haina Imphal police station da wakatuna custody da thambikre haina thamoi shokna pendaba phongdokhe mahana makhata na hai khunai siksanabigi wangmada nupi oibigi ijatpu temsingnabagi thawong yaningdaba utuna changsen khiba khongthang asibu miyamna asumara lepiyo mahaki machanupina nupi konaigi ijat ki damakta changsilba khongthang asigi achumba wayar phanganbiyo haina Rakesh na mari lainaba singi pungning singsinki